ꯑꯍꯥꯟꯕꯃꯛꯇꯗ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕꯅꯤ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯥꯔꯃꯣꯟꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯁꯥꯔꯃꯣꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯕꯁꯦ ꯊꯥꯖꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯊꯕꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯕꯁꯤ ꯃꯥꯒꯤ ꯊꯧꯒꯜꯒꯤꯗꯃꯛ ꯈꯟꯗꯣꯛꯄꯤꯕꯅꯤ꯫ ꯖꯤꯁꯨꯅ ꯃꯥꯔꯊꯥ ꯑꯃꯁꯨꯡ ꯃꯔꯤꯌꯥꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯨꯗ ꯃꯔꯤꯌꯥꯝꯗ ꯍꯥꯏꯕꯁꯤ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯣꯏꯗꯧꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯁꯔꯨꯛꯇꯨ ꯈꯟꯗꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯨꯛ 10:42꯫ ꯃꯌꯥꯝꯅꯗꯤ ꯈꯟꯕ ꯌꯥꯏ ꯃꯁꯤꯒꯤ ꯋꯥ ꯄꯥꯎꯁꯤꯗꯤ ꯊꯧꯒꯜꯂꯣꯏ ꯈꯛꯇꯒꯤꯅꯤ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯏꯁꯣꯔꯅ ꯊꯧꯒꯜꯂꯣꯏ ꯈꯛꯇꯗ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯅꯅꯕ ꯁꯤꯟꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯤ ꯄꯨꯝꯅꯃꯛꯇꯁꯨꯅꯤ꯫ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯧꯒꯜꯂꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯑꯗꯨꯅ ꯌꯣꯍꯥꯟ 12:13-23 ꯀꯅꯥꯒꯨꯝꯕꯅ ꯑꯩꯕꯨ ꯊꯧꯒꯟꯖꯔꯒꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯖꯁꯅꯨ, ꯑꯗꯨꯒ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯏꯁꯨ ꯂꯩꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯕꯨ ꯊꯧꯒꯟꯖꯔꯒꯗꯤ ꯏꯄꯥꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯁꯦꯡꯉꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯅ ꯁꯤꯗ ꯍꯥꯏꯔꯤ꯫ ꯏꯁꯣꯔꯕꯨ ꯊꯧꯒꯟꯖꯔꯒꯗꯤ ꯃꯍꯥꯛꯄꯨ ꯏꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯁꯤ ꯑꯍꯤꯡꯕ ꯏꯁꯣꯔ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯅꯥꯏꯅꯤ, ꯃꯥꯒꯤ ꯊꯧꯒꯜꯂꯣꯏꯅꯤ ꯍꯥꯏꯕꯗ ꯊꯥꯖꯗꯕꯁꯤꯡꯅꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗꯕ, ꯈꯪꯕ ꯉꯝꯗꯕ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔ ꯑꯃꯁꯨꯡ ꯊꯥꯖꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅ ꯀꯣꯔꯤꯟꯊꯤꯌꯣꯗ ꯄꯣꯜꯅ ꯍꯥꯏꯔꯤ, ꯆꯈꯥꯡꯕꯗ ꯁꯔꯨꯛ ꯐꯪꯂꯤꯕ ꯇꯜ ꯑꯃꯁꯨꯡ ꯗ꯭ꯔꯥꯈꯥ ꯃꯍꯤ ꯑꯗꯨꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯖꯤꯁꯨꯒꯤ ꯁꯤꯕꯕꯨ ꯅꯤꯡꯁꯤꯡꯂꯤ, ꯖꯤꯁꯨꯒꯤ ꯁꯤꯕꯕꯨ ꯁꯟꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯅꯤ, ꯃꯥꯒꯤ ꯁꯥꯈꯤ ꯄꯤꯔꯤ, ꯃꯥꯒꯤ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯏꯗ ꯇꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝꯗ ꯊꯧꯒꯜ ꯇꯧꯅꯅꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯖꯤꯁꯨꯒꯤ ꯊꯧꯒꯜꯅꯥꯏ ꯑꯃ ꯑꯣꯏꯅ ꯖꯤꯁꯨꯒꯤ ꯊꯧꯒꯜꯁꯤꯗ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣই ꯈꯟꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯖꯤꯁꯨꯒꯤ ꯊꯧꯒꯜ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯣ ꯐꯪꯐꯝ ꯊꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯣ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦ꯫ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯕ, ꯊꯋꯥꯏꯅ ꯆꯤꯡꯕꯤꯕꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯁꯤꯗ ꯊꯧꯒꯜꯒꯤ ꯃꯍꯩ ꯎꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯊꯔꯤꯕ꯭ꯔꯥ? ꯏꯁꯥꯗ ꯃꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯐꯥꯎꯔꯤꯕ꯭ꯔꯥ? ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯟꯊꯔꯦ ꯍꯥꯏꯅ ꯈꯟꯕ ꯌꯥꯎꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯈꯔꯗꯤ ꯈꯪꯅꯅꯕ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯐꯝ ꯑꯅꯤꯗꯒꯤ ꯃꯥꯔꯛ 10:95-95 ꯑꯩꯈꯣꯏ ꯌꯦꯡꯁꯤ꯫ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯃꯁꯥꯕꯨ ꯊꯧꯒꯜ ꯇꯧꯍꯟꯅꯅꯕ ꯂꯥꯛꯄ ꯅꯠꯇꯦ, ꯇꯧꯏꯒꯨꯝꯕꯁꯨꯡ ꯊꯧꯒꯜ ꯇꯧꯕꯤꯅꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯄꯤꯅꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯨꯛ 10:3 ꯑꯁꯤꯗ ꯌꯦꯡꯁꯤ꯫ ꯆꯠꯂꯨ, ꯌꯦꯡꯉꯨ, ꯀꯩꯁꯥꯜꯒꯤ ꯃꯔꯛꯇ ꯌꯥꯎ ꯃꯆꯥꯒꯨꯝ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯔꯤꯕꯅꯤ꯫ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯎꯕꯤꯔꯝꯂꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯊꯧꯒꯜ ꯇꯧꯕꯗ ꯃꯥꯏꯊꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯊꯝꯕꯅꯤ꯫ ꯑꯩꯒꯤ ꯍꯤꯔꯝ ꯑꯁꯤ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯊꯧꯒꯜꯗ ꯃꯥꯏꯊꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯈꯔ ꯑꯗꯨꯒ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯄꯣꯏꯟ ꯃꯔꯤꯈꯛ ꯈꯟꯗꯣꯛꯂꯒ ꯊꯝꯖꯕꯅꯤ꯫ ꯑꯍꯥꯟꯕ ꯄꯣꯏꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯊꯧꯒꯜ ꯑꯁꯤꯗ ꯃꯥꯏꯊꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕ ꯄꯣꯏꯟꯗ ꯑꯩꯅ ꯊꯝꯖꯕꯗꯤ
ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯗꯣ ꯊꯧꯒꯜꯒꯤꯗꯃꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯀꯝꯐꯣꯔꯠ ꯖꯣꯟ ꯏꯁ ꯗ ꯗꯦꯟꯖꯔ ꯖꯣꯟ ꯐꯣꯔ ꯃꯤꯅꯤꯁꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯗꯣ ꯊꯧꯒꯜꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯧꯒꯜꯒꯤꯗꯃꯛꯇ ꯃꯗꯨ ꯃꯥꯏ ꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯥꯝꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯔꯒ ꯊꯧꯒꯜ ꯇꯧꯕꯁꯤꯅꯤ꯫ ꯀꯝꯐꯣꯔꯠ ꯖꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯍꯛꯆꯥꯡ ꯋꯥꯗꯕ, ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯥꯡꯗꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯊꯧꯒꯜ ꯇꯧꯕ, ꯁꯦꯜ ꯊꯨꯝ ꯋꯥꯠꯇꯕ, ꯑꯗꯨꯒ ꯑꯩꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠ ꯆꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ, ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯤꯡꯃꯛ ꯐꯪꯕ, ꯑꯁꯤꯒꯨꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯊꯧꯒꯜ ꯇꯧꯕ ꯄꯥꯝꯕꯗꯨꯅꯤ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯕꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯐꯪꯅꯅꯕ ꯏꯁꯣꯔꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯌꯥꯎꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯃꯇꯤꯛ ꯃꯉꯥꯜ ꯎꯠꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯋꯥꯠꯄꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯊꯧꯒꯜꯗ ꯑꯄꯟꯕ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ꯫ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯗꯔꯀꯥꯔ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯤꯕꯤꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯤ꯫ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨꯗ ꯑꯁꯨꯝ ꯅꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯊꯧꯒꯜ ꯃꯍꯤ ꯌꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯙꯔꯃ ꯆꯠꯄ, ꯏꯅꯥꯛ ꯈꯨꯟꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯍꯥꯁꯤꯡꯅ ꯃꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯑꯔꯪ ꯑꯔꯥꯛ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ, ꯃꯌꯨꯝ ꯃꯀꯩ ꯐꯥꯎꯕ ꯊꯥꯗꯣꯛꯂꯝꯗꯨꯅ, ꯑꯆꯝꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯍꯤꯡꯕ ꯏꯁꯣꯔ ꯖꯤꯁꯨꯕꯨ ꯃꯁꯛ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛꯄꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ, ꯂꯥꯏꯅꯤꯡ ꯂꯝꯕꯤꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯁꯦꯡꯅ ꯈꯪꯉꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯣ, ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯑꯔꯪ ꯑꯔꯥꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯁꯥꯙꯨ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯍꯤꯡꯕꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗꯁꯨ ꯖꯤꯁꯨꯅ ꯇꯝꯕꯤꯔꯤ, ꯅꯪꯒꯤ ꯀ꯭ꯔꯣꯁ ꯂꯧꯈꯠꯂꯨ ꯑꯗꯨꯒ ꯏꯇꯨꯡ ꯏꯜꯂꯨ꯫ ꯃꯁꯤꯅ ꯇꯥꯛꯏ ꯅꯪꯒꯤ ꯀꯝꯐꯣꯔꯠ ꯑꯣꯏꯕ, ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯊꯥꯗꯣꯛꯎ, ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯑꯆꯝꯕ ꯄꯨꯟꯁꯤꯗ ꯍꯤꯡꯗꯨꯅ ꯏꯇꯨꯡ ꯏꯜꯂꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅꯤ ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯝꯐꯣꯔꯠ ꯖꯣꯟ ꯑꯃꯗ ꯃꯗꯨꯗ ꯂꯩꯕꯒꯤ ꯃꯔꯝꯅ, ꯃꯗꯨꯗ ꯂꯩꯔꯒ ꯊꯧꯒꯜ ꯇꯧꯕꯒꯤ ꯃꯔꯝꯅ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯊꯧꯒꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯩ ꯌꯥꯟꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯊꯧꯒꯜꯗꯤ ꯌꯥꯝꯅ ꯇꯧꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯤ ꯊꯥꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯗꯨꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯂꯨꯛ 10:10ꯒꯤ ꯄꯗ 3 ꯑꯁꯤꯗ ꯍꯥꯏꯔꯤ, ꯆꯠꯂꯨ, ꯌꯦꯡꯉꯨ, ꯀꯩꯁꯥꯜꯒꯤ ꯃꯔꯛꯇ ꯌꯥꯎ ꯃꯆꯥꯒꯨꯝꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯝꯐꯣꯔꯠ ꯖꯣꯟ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ, ꯃꯗꯨꯗꯩ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯌꯥꯎꯀꯣꯟ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯊꯥꯖꯕꯁꯤꯡꯁꯨ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗꯗꯤ ꯊꯥꯖꯕ ꯃꯌꯥꯝ ꯄꯨꯟꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯕꯨ ꯀꯩꯁꯥꯜꯒꯤ ꯃꯔꯛꯇ ꯌꯥꯎ ꯃꯆꯥꯒꯨꯝꯅ ꯊꯥꯔꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯋꯥꯕ ꯑꯟꯀꯝꯐꯣꯔꯠ ꯖꯣꯟ ꯑꯗꯨꯗ ꯊꯥꯅꯅꯕ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯅꯤ꯫ ꯃꯁꯤꯅꯤ ꯃꯤꯅꯤꯁꯇ꯭ꯔꯤ, ꯊꯧꯒꯜ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯇꯣꯞꯄꯒꯤ ꯅꯨꯡꯉꯥꯏꯕ, ꯃꯤꯡꯆꯠ ꯂꯩꯕ ꯊꯧꯒꯜ ꯑꯗꯨ ꯎꯔꯒ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯣꯏꯒꯦ, ꯑꯁꯨꯝꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯤꯅꯨ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯃꯥꯒꯤꯅꯤ꯫ ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯀꯔꯝꯕ ꯊꯧꯒꯜ ꯇꯧꯅꯅꯕ ꯀꯧꯕꯤꯕꯅꯣ ꯃꯗꯨ ꯈꯪꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯖꯤꯁꯨꯅ ꯌꯥꯎ 19 ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯥꯡꯈꯤꯕ ꯌꯥꯎ ꯑꯃꯈꯛ ꯊꯤꯅꯅꯕ ꯆꯠꯈꯤꯕꯗꯣ ꯑꯩꯈꯣই ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯃꯗꯨ ꯅꯪ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯑꯣꯏꯕ ꯌꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯁꯤ, ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯒꯤ ꯑꯋꯥꯕ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯊꯥꯔꯤꯕꯅꯤ꯫ ꯌꯥꯎꯕꯨ ꯀꯩꯁꯥꯜꯁꯤꯡꯒꯤ ꯃꯔꯛꯇ ꯊꯧꯒꯜꯒꯤꯗꯃꯛꯇ ꯊꯥꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ, ꯃꯥꯒꯤ ꯊꯧꯒꯜ ꯑꯗꯣ ꯆꯥꯎꯈꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯣꯍꯥꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯐꯝ ꯑꯁꯦ ꯖꯣꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯐꯪꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯠꯃꯣꯁ ꯀꯧꯕ ꯏꯊꯠꯇ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯅꯤ꯫ ꯃꯤ ꯑꯃꯅ ꯍꯤꯡꯕꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯟꯀꯝꯐꯣꯔꯠ ꯑꯣꯏꯕ, ꯃꯤ ꯀꯅꯥꯅ
ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯅ ꯍꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯈꯤꯕꯅꯤ ꯑꯉꯛꯄ ꯑꯀꯤꯕꯅ ꯊꯜꯂꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯣ ꯖꯣꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯒ ꯎꯈꯤꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯋꯥ ꯉꯥꯡꯕꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯚꯤꯖꯟ ꯎꯠꯄꯤꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗꯗꯤ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯜꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯕꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯅꯦꯠꯋꯥꯛ ꯐꯪꯗꯦ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯑꯍꯥꯡꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯂꯩꯔꯕꯗꯤ ꯅꯦꯠꯋꯥꯛ ꯐꯪꯏ ꯑꯗꯨꯒꯨꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯕꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯦꯠꯋꯥꯛꯀꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯃꯧꯁꯤꯁꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯊꯛꯅꯤꯡꯕ ꯊꯛꯇꯨꯅ ꯃꯤꯅꯥꯏ ꯀꯌꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯗꯨ ꯄꯨꯝꯕ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯍꯤ 90 ꯃꯤꯒꯤꯗ ꯂꯩꯗꯨꯅ ꯌꯥꯎ ꯍꯥꯃꯦꯡꯅꯆꯤꯡꯕ ꯁꯦꯟꯗꯨꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯒꯗꯕ ꯃꯍꯥꯛ ꯑꯗꯣ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯩꯈꯤꯕꯅꯤ ꯃꯁꯤꯒꯤ ꯆꯍꯤ 90 ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯐꯪꯕ ꯉꯝꯈꯤꯗꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯪꯈꯤꯕꯅꯤ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯃꯅꯥ ꯄꯨꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯈꯤꯕꯅꯤ ꯃꯁꯤꯅꯤ ꯅꯨꯡꯉꯥꯏꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯗꯨꯅ ꯊꯧꯒꯜ ꯇꯧꯔꯒ ꯃꯁꯤꯒꯤ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕꯒꯤ ꯊꯧꯒꯜ ꯍꯥꯏꯕꯁꯦ ꯐꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯖꯦꯔꯦꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯥꯏꯆꯧ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯣꯠꯄ ꯅꯩꯕ kaya ꯃꯍꯥꯛꯅ ꯈꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯃꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯊꯤꯅ ꯃꯍꯥꯛꯄꯨ ꯇꯧꯕꯤꯈꯤꯕꯅꯤ ꯃꯍꯥꯛ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯪꯕ ꯌꯥꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯦꯖꯣꯔ ꯄ꯭ꯔꯣꯐꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦ ꯌꯥꯎꯕꯅꯤ ꯑꯊꯣꯏꯕ ꯃꯥꯏꯆꯧꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯁꯤꯗ ꯃꯥꯏꯆꯧ kaya ꯁꯦꯕꯣꯛ kayana ꯑꯋꯥꯕ ꯈꯥꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯦꯟꯗ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒ ꯊꯟꯗꯥ ꯀꯨꯜ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯊꯧꯒꯜ ꯑꯁꯦ ꯇꯧꯅꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯁꯥꯒꯤ ꯃꯃꯥꯡꯗ ꯍꯨꯟꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯂꯗ꯭ꯔꯥ ꯑꯗꯨꯕꯨ ꯗꯥꯅꯤꯌꯦꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯗꯤ ꯑꯟꯀꯝꯐꯣꯔꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯣꯔꯃꯛꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯁꯇꯤꯐꯥꯟꯒꯤ ꯄꯣꯜꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯈꯪꯉꯤꯕꯅꯤ ꯏꯁꯇꯤꯐꯥꯟꯕꯨ ꯅꯨꯡꯅ ꯊꯥꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕꯗ ꯖꯤꯁꯨꯅ ꯐꯝꯕ ꯎꯔꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯃꯍꯥꯛꯄꯨ ꯅꯨꯡꯅ ꯊꯥꯕ ꯃꯌꯥꯝ ꯆꯪꯅ ꯅꯨꯡꯅ ꯊꯥꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯝꯅ ꯊꯧꯒꯜ ꯇꯧꯕ ꯀꯔꯝꯅ ꯊꯋꯥꯏꯅ ꯂꯣꯏꯅꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯑꯣꯏꯔꯤꯕ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯒꯤ ꯀꯣꯛ ꯊꯝꯐꯝ ꯄꯣꯊꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯨꯡꯇꯤꯒꯤ ꯃꯥꯕꯨ ꯐꯥꯅꯅꯕ ꯐꯨꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯑꯟꯀꯝꯐꯣꯔꯠ ꯖꯣꯟ ꯑꯃꯗ ꯂꯩꯗꯨꯅ ꯏꯄꯥꯒꯤ ꯄꯦꯟꯅꯅꯕ ꯃꯍꯥꯛꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯃꯟꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯃꯥꯒꯤ ꯊꯧꯒꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯟꯀꯝꯐꯣꯔꯠ ꯖꯣꯟꯗ ꯂꯩꯕ ꯄꯥꯝꯗꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯕꯅꯤ ꯑꯗꯨꯅ ꯃꯥꯔꯛ 10:95ꯗ ꯍꯥꯏꯔꯤ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯃꯁꯥꯕꯨ ꯊꯧꯒꯜ ꯇꯧꯍꯟꯅꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕꯁꯨꯡ ꯊꯧꯒꯜ ꯇꯧꯕꯤꯅꯕ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯃꯜ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯄꯤꯅꯅꯕ ꯂꯥꯛꯄꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯊꯧꯒꯜꯒꯤ ꯃꯔꯨꯑꯣꯏꯕ ꯐꯥꯎꯟꯗꯦꯁꯟ ꯃꯔꯨꯑꯣꯏꯕ ꯌꯨꯝꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅꯤ ꯃꯁꯤꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯊꯧꯒꯜ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯟꯀꯝꯐꯣꯔꯠ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯇꯥꯏ ꯃꯁꯤꯕꯨ ꯁꯦꯡꯅ ꯈꯪꯂꯕꯗꯤ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯊꯧꯒꯜꯗ ꯀꯔꯤꯒꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯒꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯗꯤ ꯊꯧꯒꯜꯒꯤ ꯊꯕꯛꯇ ꯉꯝꯈꯩ ꯊꯝꯕꯁꯤꯅ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯊꯧꯒꯜꯗ ꯃꯥꯏ ꯄꯥꯛꯍꯟꯗꯦ
English ta limitation is the ministry. Limitation in the ministry is cause of failure. Asum na hai bani. Limitation in the ministry is cause of failure. Aduna thaugal gi thabak ta ngamkhai thambasina sebok oibada masung magi thaugal asida mai pande haibasigi matang da ekhoi luk pandup tara taret ki luk pandup tara taret ki pada taret tagina tara asida ekhoi yengsi asida asung na hari nakhoi gi narak tagi amagi sampot khoiba natraga yaw sing yengsin ba minai amal lei haina khallu nakhoi gi narak tagi amagi sampot khoiba natraga yaw sing yengsin ba minai amal lei haina khallu mahakna lobuk tagi lakpa matamda nakhoina mangonda thuna laktuna chak chana na ba haibra haide madugi mahutta nakhoina mangonda hai aigi chana na ba langu adudagi aina chari thaklingaida aigi awat apa yengnanaba thaurang tawduna layu adugi matungda nahakchu chaba yagani yathang inbagi damak nakhoi minaidu thagat para masiga chap manana nakhoi nasu tau nakhoida yathang tawba punam adu nakhoina tawrabada hayu aikhoi matik chadaba minai singni aikhoina aikhoigi ithau tawjabatani masida aikhoina ubasi mapuduna minaiduda yathang tawkhiba tau haikhiba thabak adu khakta tawbani ahenba thabakti minai aduna tawde adugi maramna mapu aduna su thagat pasi aikhoina udabani asumna aikhoisu aikhoida sinaba thabak adu khakta madu aigi thawgani khanduna tawba oiragadi aikhoi isana isabu matik chadaba minai ni haina aikhoi haijasi aikhoi kanasu aidi matik chadaba minai ni haina haiba ngangani haiba ai thajade tasengbadi aikhoisu aikhoida sinaba thabak adu khakta pangthoklaga aina thawgal mapung phahalle khallaga harauna leiriba minai singni aikhoi ase sebok ama oina thaugalda limit thamba ngamkhai naibase thagat ningai oiba minai natte masina thaugalda mai paktabagi maram ama oiribani thaugaloi ama oina nang aigi ifamda sinariba thabaktu natana atopa thabak singsu amuktang tawduna yengbiu maduda nungai taba awaba uncomfort feel tawbado maduda khangani khudam oina ikhoina office amada chatpada aigi thabaktu phamduna leiribo office adugi staff amada tobina ba hairabadi madu magi thabak natte madugi file adu pairiba midu laklaga tawhallu haina hairakani numinini humni laktrabasu aikoi asum midu bu ngaiba yawbani tasengbadi aina hairuba nupa aduna ngamlabasu mahaknadi tawningdabani masiga chamanana bank manager amana accountant gi cashier gi clerk gi thabak pumnamak tawge harabadi ngammi tawbatabu manager aduna magi phampham adudagi haugallaktuna madu pumba tawba yabani masini mangonda sinaba adudagi ahenba thabaksu tawba haina haibase aigonda sinaba adu khakta tawragadi aidi matik chadaba minai ni polnasu ahanba Korinthiyo 8 gi 13 hairi aina afaba wapau sandokpa oirabadi maduda aigi chauthokpham leite maramdi tangai phadaba ithakta lei aina afaba wapau si sandoktrabadi aingonda awabani da aikhoidi karigumba pham amada leibagisu karigumba thaugal macha ama tawbagisu karigumba daita macha ama sinarakpagisu napal hekta tawbani ईश्वर की वाही हाई नहांग मधु तौद्रबदी नंगी तमक अवाबनी ईश्वर की असाव नंगनी हारिब थबकसिंगसे तौना तौना नहांगना तौबद मतिक चादब मपुना सिनदब थबकतुसु नहांगना पांगथोक्लगदी मतमदुदा नहाक मतिक चादब मिनाय हाइबदु ओइद्रे हाइबा इखोइ खंगसी अइगोंदा सिनबद अदु खक्ता अइना तौरगा चाउथोकचरगदी अइसे मतिक चादबनी हाइबसे मसि अइखोइ खंगमिनसी अहेनबा थौगल अमोटपा अतोनबनी असिना चिंबा करीमत खाइदना अहेनबा थौगलसु अइखोइ तौननबा होनसी थौगलदा ngamkhai thamlabadi haibadi limit ama thamlabadi ईश्वर की बोर फंगबा ngamloi जिसुनासु मागी थौगलदा ngamkhai thamkhide अहिंग नुंगथिल नाइदना अवाबा नुंगाइबा करीमत थीदना
ꯑꯃꯣꯠꯄ ꯑꯃꯥꯡꯕ ꯈꯥꯏꯗꯅ ꯃꯍꯥꯛꯅ ꯉꯝꯕ ꯃꯈꯩ ꯃꯍꯥꯛꯅ ꯊꯧꯒꯜ ꯇꯧꯈꯤꯕꯅꯤ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗꯁꯨ ꯅꯈꯣꯏ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯑꯩꯒ ꯂꯣꯏꯅꯅ ꯃꯤꯠꯁꯦꯡ ꯈꯥꯡꯕ ꯉꯝꯗ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯖꯤꯁꯨꯒꯤꯗꯃꯛꯇ ꯊꯧꯒꯜꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯇꯧꯗꯅ ꯑꯃꯣꯠꯄ ꯑꯇꯣꯟꯕ ꯐꯖꯕ ꯐꯖꯗꯕ ꯀꯔꯤꯃꯠꯇ ꯊꯤꯗꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯗ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯕꯁꯦ ꯑꯍꯥꯟꯕꯗ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯑꯩꯒꯤ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯂꯩꯕꯁꯦ ꯊꯧꯒꯜꯒꯤꯗꯃꯛꯇ ꯗꯦꯟꯖꯔ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯀꯝꯐꯣꯔꯠ ꯑꯣꯏꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯟꯀꯝꯐꯣꯔꯠ ꯑꯣꯏꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯩꯈꯣꯏ ꯊꯦꯡꯅꯁꯤ ꯃꯗꯨꯗ ꯀꯥꯟꯅꯕ ꯆꯥꯎꯈꯠꯄ ꯉꯥꯛꯇ ꯑꯩꯈꯣꯏ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯗꯤ ꯊꯧꯒꯜꯗ ꯉꯝꯈꯩ ꯅꯥꯏꯕ ꯂꯤꯃꯤꯠꯇ ꯂꯩꯕꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕꯗ ꯌꯦꯡꯁꯤ ꯑꯍꯨꯝꯁꯨꯕꯗꯗꯤ ꯏꯪꯂꯤꯁꯇ ꯑꯁꯨꯝꯅ ꯔꯤꯚꯥꯏꯚꯦꯜ ꯑꯣꯔ ꯁꯔꯚꯥꯏꯚꯦꯜ ꯑꯁꯨꯝꯅ ꯊꯋꯥꯏ ꯇꯦꯛꯈꯠꯅꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯅꯅꯕꯔꯥ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯁꯦ ꯁꯤꯡꯂꯨꯞꯇ ꯔꯤꯚꯥꯏꯚꯦꯜ ꯊꯨꯡꯅꯅꯕꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯅ ꯍꯤꯡꯅꯅꯕꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯊꯧꯒꯜꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏ ꯊꯕꯛꯇꯤ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯁꯤꯅ ꯁꯤꯡꯂꯨꯞꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯍꯣꯡꯕ ꯂꯥꯛꯂꯤꯕꯔꯥ ꯊꯋꯥꯏꯗ ꯇꯦꯛꯈꯠꯄ ꯐꯪꯂꯤꯕꯔꯥ ꯃꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤꯗꯤ ꯅꯠꯇꯗꯨꯅ ꯄꯨꯟꯁꯤꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯊꯧꯒꯜ ꯇꯧꯔꯤꯕ꯭ꯔꯥ ꯊꯧꯒꯜ ꯑꯁꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯁꯦ ꯇꯧꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯁꯦꯜ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯅꯤ ꯀꯔꯝꯅ ꯐꯪꯒꯅꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯅꯍꯥꯛꯅ ꯊꯧꯒꯜ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯒꯜ ꯑꯗꯨ ꯁꯤꯡꯂꯨꯞꯇ ꯔꯤꯚꯥꯏꯚꯦꯜꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯁꯔꯚꯥꯏꯚꯦꯜꯒꯤꯔꯥ ꯑꯩꯒꯤ ꯍꯤꯡꯅꯅꯕꯒꯤꯔꯥ ꯑꯩꯈꯣꯏ ꯑꯁꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯐꯖꯕ ꯊꯧꯒꯜ ꯑꯣꯏꯕ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯆꯥꯕ ꯌꯥꯗꯕ ꯅꯝꯊꯤꯔꯕ ꯑꯃꯣꯠꯄ ꯑꯆꯥꯄꯣꯠꯀꯨꯝꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯄꯨꯝꯊꯔꯕ ꯆꯥꯕ ꯌꯥꯔꯔꯣꯏꯗꯧꯕ ꯍꯩꯒꯨꯝꯕꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯑꯗꯨꯅ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 13ꯒꯤ 17 ꯑꯃꯁꯨꯡ 19ꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯤꯖꯔꯤ ꯅꯈꯣꯏꯅ ꯇꯝꯈ꯭ꯔꯕ ꯋꯥ ꯄꯥꯎ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯟꯕ ꯑꯃꯁꯨꯡ ꯈꯨꯗꯤ ꯊꯤꯍꯟꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯉꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨꯗꯒꯤ ꯇꯣꯉꯥꯜꯂꯨ ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯒꯤ ꯃꯅꯥꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯃꯛꯀꯤ ꯃꯄꯨꯛꯀꯤꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯃꯛꯀꯤ ꯃꯄꯨꯛꯀꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯨꯝꯅ ꯑꯃꯁꯨꯡ ꯐꯖꯅ ꯉꯥꯡꯕ ꯑꯗꯨꯅ ꯃꯤꯆꯝꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯕꯨ ꯂꯧꯅꯝ ꯇꯧꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯁꯦꯕꯥꯅꯣ ꯀꯅꯥꯒꯤ ꯊꯧꯒꯜꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯄꯨꯛꯀꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯧꯒꯜꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯔꯤꯚꯥꯏꯚꯦꯜꯒꯤꯗꯃꯛꯇ ꯁꯤꯡꯂꯨꯞꯇ ꯅꯧꯅ ꯇꯦꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯡꯂꯨꯞꯇ ꯅꯧꯅ ꯇꯦꯛꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯖꯤꯁꯨꯒꯤꯗꯃꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯄꯣꯊꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯕꯁꯨ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯍꯧꯒꯠꯐꯝ ꯊꯣꯛꯄꯅꯤ ꯃꯔꯝꯗꯤ ꯅꯣꯡꯃꯗꯤ ꯖꯤꯁꯨꯅ ꯍꯥꯏꯒꯅꯤ ꯅꯪꯉꯣꯟꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯗꯤ ꯇꯨꯝꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯁꯤ ꯈꯜꯂꯒ ꯑꯩꯈꯣই ꯀꯤꯒꯗꯕꯅꯤ ꯃꯔꯤꯁꯨꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯡꯗꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯧꯒꯜꯗ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯍꯥꯏꯕꯅꯤ ꯁꯦꯡꯗꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯁꯦꯕꯣꯛ ꯑꯣꯏꯕꯗ ꯑꯃꯁꯨꯡ ꯃꯥꯒꯤ ꯊꯧꯒꯜꯗ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯦꯡꯗꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯁꯣꯟꯊꯍꯟꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯊꯋꯥꯏꯒ ꯑꯩꯈꯣꯏ ꯁꯝꯅꯕ ꯉꯝꯍꯟꯗꯦ ꯊꯧꯒꯜꯗ ꯃꯍꯩ ꯎꯕ ꯐꯪꯂꯣꯏ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯅꯨꯡꯗ ꯑꯩꯈꯣꯏ ꯁꯣꯟꯊꯔꯛꯀꯅꯤ ꯑꯗꯨꯅ ꯁꯥꯝ ꯅꯝꯕꯔ 25ꯒꯤ 14ꯗ ꯍꯥꯏꯔꯤ ꯏꯕꯨꯡꯉꯣꯕꯨ ꯀꯤꯕ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄꯥꯎꯇꯥꯛ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯃꯍꯥꯛꯀꯤ ꯋꯥꯔꯦꯞꯅꯕ ꯈꯪꯍꯟꯕꯤ
aduna aikoina isorgi aronba wafam magi nungi oiba pautak kaya khangdabagi maramdi asengba punsida hingdaba mabu kina chattabagi asi mabu kina chattabagi maramna magi oiba nungi oiba wafam magi aningba pamba magi waratnabado aikoina khangba ngamdabani मियोई खरदी प्रार्थना फाव तौब हैतब वही पारसु खंग ngमदब ईश्वरन वा ngangbीब हाइबसे करिनो खंगदब यावी मसीगी मरमदी मखोयगी नुंगदा ईश्वरगी ओइबा असेंगबदो लैतबगिनी अदुना अखोइना मागी सेबोक ओइबदा अमसुंग मागी थौगलदा माहि पाक्तबनी मरम असिना ngasi aikoina takraba wafam mari ase thogoloi khaktagi natte thajaba aikoi mayamgi ni haibase aikoi ningsing minasi bible na hairi jisu gi thogol toba mi khudingbu isorna ikai khumnabigani aduna thogol gi damak aikoi thorang tausi ngasi takraba wahi sing ase aikoi kaudana ba honasi adu orabadi nang aina sebok ama oina thogoloi ama oina mai pakna jisu gi tung inbada takraba wahi sing asina soidana kharadi mateng oigani haina aina thajabani tamina khraba wahi ase tajari ba khoi mayam gi mathakta isorna thaujan biba oirasanu amen